Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Kendra gi skill development amasung entrepreneurship mantraloy gi makada nomu yoiba raja thaki skill mela amasung stakeholders interaction program social welfare mantri haikam dingona ngasi hogdokre Imphal gi Kuman Lampak men's stadium na chathariba hero tri nation friendly football tournament ki aroiba match tangasi numidang wairam India ga Kyrgyzstan ga sanagani Hanagi Mantri RV Minting ngasi nongalandai laikidre masagi sahi marfudra mari shukre amasung sarkar hari mamang sahida miram digi lam koiba mioi lak ama hena amasung domestic tourist koti ama lak taranipan hena awang nungpok lamdamda lakhi Kendra gi skill development amasung entrepreneurship mantraloy gi makada Manipur Society for Skill Development Department of Skills Labor and Employment amasung entrepreneurship na sinduna nomi yoba raija thaki skill mela amasung stakeholders interaction program ngasi degi haukre Imphal gi lamboi khongrang hongda leiba Manipur Trade and Expo Center da pangtholiba mela asi skill labor amasung employment mantri haikam dingosina hogdokhi Mela asika mari lenana hangdokliba store sing mantri na yengsinki Melas da punna stall nifu henbana saruk yari Mela si pangthokpagi maruiba pandamdi skill development gi program sing miamda bab tahanabani Imphal gi Kuman Lampak men's stadium da chathariba hero tri nation friendly football tournament ki aroiba match ta ngasi numidang wairam pung 3 ta India ga Kyrgyzstan ga sanagani Thas gi kunithoi da sanakiba ahanba match ta Bharat na Myanmar bo panjal amasino da thoikibani Thas gi kunmanga ta sanakiba ani suba match ta na Myanmar ga Kyrgyzstan ga panjal amamam chanaduna draw chakibani Hanagi Mantri RV Minting ngasi nongalamdai laikidre masagi sahi marfudra mari shukre hari Mahak matamamada Ukrul Jilagi Jingai Bidhan Sabha Kendra dagi MSCP gi ticket ta vote kaduna mantri oiramki Mahak Singai Bloki Kuire Village ta pokhibani hari Pradhanmantri Narendra Modi na tha kudingi aroiba nomaijing numita Akasbani gi thongda santokpa mahaki pungningi wa Man Ki Baat thoram mathang tha April da chama suragani program asi ingkumja lisingani tara marigi October ahungi Vijayadashmi numita hogdokhibani Hauzik phawbada edition marfudra mapan handokre chama suba edition asiga mari lenana Akasbani na maruina Man Ki Baat na Bharat po awon ba purakna ba hona bada piriba ithilgi matangda akhanna ba thoram pareng ama sandokli Akasbani na hai Pradhanmantri gi Man Ki Baat asina Khadi Indian toys industry Haksil gi startup Ayush amasung space ki lamda chawna ithil piri Kendra da Pradhanmantri Narendra Modi na luchingba sarkar lakpadagi laibak asigi yaifana ba thawrang kaya paikhatuna lakli Ngasigi thawramda laibak asigi growth ki matangda ingkumja lisingani tara taruk ki December 15 da sandokiba mahaki pungningi wada Pradhanmantri na asumna phongdokli जब जनता कष्ट झेलती है तकलीफ झेलती है तो कौन इंसान होगा जिसको पीड़ा ना होती हो जितनी पीड़ा आपको होती है उतनी ही पीड़ा मुझे भी होती है लेकिन एक उत्तम ध्येय के लिए एक उच्च इरादे को पार करने के लिए साफ नियत के साथ जब काम होता है तो एक कष्ट के बीच दुख के बीच पीड़ा के बीच भी देशवासी हिम्मत के साथ डटे रहते हैं ये लोग ही असल में एजेंट ऑफ चेंज बदलाव के पुरोधा है Tabiriba Pawasi Akasbani Imphal dagini Sarkar na hari mamang sahida miram dagi lam koiba mioi lak ama hena amasung domestic tourist koti ama lak taranipan hena awang nongpok lamdam da laki Sangsat ngarang iduna piba pakum amada Donor Mantri G Kishan Reddy hai Kendra na Uran scheme lisingani taratruk ta hawdoktuna laibak sinba thungbada air connectivity hengana ba honari mang hai awang nongpok lamdam gi tongan tongan ba mafam sing da laiba airport sing nahona na mathau tawhanduna lambi humpu mari da aeroplane paithok pasin tawre mang hai road transport amasung highways mantraloina highway sengana ba thabak paikhat paga loinana awang nongpok lamdam da kilometer lising manga sangbagi lambi sengbatle Mantri nai hairiba infrastructure project sing asina awang nongpok lamdambu Bharat ki atai mafam singa samnahanduna lam koiba mi sing lahaningbagi ithil piri Chief Election Commissioner Rajiv Kumar amasung Commissioner Anup Chandra Pande amadi Arun Goel numit humnigi Assam khongsata Guwahati da ngarang thungkre Assam da delimitation pangthokadoriba adugi mangwanena rajya da makoi thungkibani
ningsingba yai raijadudha delimitation tongnaba amadi Lok Sabha amasung Bidhan Sabha kendra singi boundary yathoknabagidamak makoi raijadudha thungkibani Commission ki mihut kangbo asina tongan ba rajniti dol singi luchingba sing civil society organization sing miyang gi mihut sarkar gi official sing deputy commissioner sing baga singa unagani Nagaland Mukhyamantri Naifuryo nangarang Raija Bidhan Sabha da ingkumja lising ani kulumdoi kunmari gi budget puthokre Bidhan Sabha da sel thungi thoksu puriba Mukhyamantri na lupa koti lising ama chahum humudra mari lakh taratre ki deficit budget sabha da puthoki budget adu putholaduna siririon hai senba sahi lising ani kulumdoi kunmari gi oina gross receipt asi lupa koti lising kulumdoi sama nifu manga lakh humputaruk oiba matamda gross expenditure na koti lising kulumdoi sumna marfu manga lakh humputaruk oiki budget asida anoba tax logdanabagi wafamchu Mukhyamantri na prastab toki adumoinamak raijaduda resource henganaba wafam kya panbagalonana sakot thorangi thabaksing paikhatpagi tangai fadabelai haiki sabana ngasi budget khanaduna pass tawnaba honaraba yai Amaromda Taramathoi suba Meghalaya Bidhan Sabha gi budget mifam ngasi loisilagani budget mifam asi tha asigi kundegi Raijapal gi basanga loinana haukibani Mukhyamantri Conrad K. Sangmana Raija Bidhan Sabha da budget tha asigi kulumdoida puthoki ngarang numidang athengba phawba budget ki matangda general discussion chathaki ngasi aroiba numita senba sahi lising ani kulumdoi kunmari gi budget estimate bill sing amasung amendment bill sing khanuduna pass tawraba yai BJP Parliamentary Party ki mifam ama haujik Naidili da pangthokli Parliamentary ki library building da pangthokliba mifam asida Pradhan Mantri Narendra Modi Dolgi Luchingba JP Nadda Griha Mantri Amit Shah Seltu Mantri Nirmala Sitaraman Highways Mantri Nitin Gadkari Prahlad Joshi na chingbana sharuk yari Mifam adu loirba tungda paumi singda wangangbada Parliamentary Affairs ki Raija Mantri Arjun Ram Meghawal na hai dolasina Social Justice Week mathang thagi taruktagi tara mari phawba pangthokani manghai April taruk asi dolasi linkakibagi mapok kumoni amadi masiga mari lenana chayol ama chumna thorong kayamarum pangthokpagalonana Baba Saheb Bhimrao Ambedkar gi Mahapari Nirban Divasta thoramasi loisingani Mantri hai mifam aduda Pradhan Mantri na MP singda sarkar na paikhaliba miyangi yaipa tawram scheme gi matangda bahap tahanbagi thoram sing makhoi gi kendra singda May 15 dagi June 15 phawbagi manungda pangthoknabasu pautak piki hairi Raija amasung Union Territory kharada COVID-19 ki case hengalaliba adugi yenglaga COVID ki hidak kapagi thabak amasung miyamgi haksil gi sexil thorang sing kendra na hakthenana yengsinkre Health Secretary Rajesh Bhushan Sababati Oiduna ngarang video conferencing ki khutangda pangthokiba awang bathaki mifam amada haksel amasung yaifa yumbal mantraroina hanana thokraba advisory sing ngangna chatnaba Raija amasung Union Territory singda pautak piki mifam aduda positive oiba case sing genome sequencing tawnaba amasung yariba makai test tawbagi thabak henghanaba khanganki hari Shri Rajesh Bhushan thasigi tara amasung tara mathoida mock drill pangtoktuna license asi amuk sandorakpada thenanaba thorang sing sem sanabasu pautak piki hari maragasida Manipur ngarang phawbada COVID vaccine dose lakh 39 lising humpumapan subna humudra mari kapkre masigi manungda ahanba dose ta lakh 13 lising nipumapan chamri humputharet kapki anisuba dose ta lakh 12 lising 38 sama marphudra manga amasung precaution dose oina lakh ani lising marphu chamri 39 kapkre hari Bharat hauju phawda COVID vaccine dose koti chani kun lakh humpu manga hena kapkre masigi manungda ahanba dose ta koti chama pan hena ani suba dose ta koti marphudra manga hena amasung precaution dose ta koti kurithoi lakh marphudra mathoi hena kapkre hari aroibada maroiba pau Kendra gi Skill Development amasung Entrepreneurship Mantraloy gi makhada nomu yoba Raija thaki skill mela amasung stakeholders interaction program Social Welfare Mantri Haikham Dingona hogdokre Imphal gi Khuman Lampak Men's Stadium da chathariba Hero Tri-National Friendly Football Tournament ki aroba match ngasi numidang waram pung 3 ta India ga Kyrgyzstan ga sanagani Hanagi Mantri RV Minting ngasi nongalamdai da laikhidre masagi sahi marphudra mari sukre amasung sarkar na hairi mamang sahida miram degi lam koiba mioi lakh ama hena amasung domestic tourist koti ama lakh 19 hena awang longpok lamdam da lakh ki pau loijare